Manipur Pradesh Trinamool Congress के President Kim Gangti अमदी Congress के MLA अनि मसा मसा की पार्टी थादोलमलगा ngasi BJP दा यावखरे Manipur दसु तरे सुब National Voters Day की थोरम पांगथोखरे ई Manipur election हाइना मिंगथोनबा mobile app अमसु launch तौखरे President, Vice President amadi State Governor Singh Saktam Singh Mikhal ki poster da sijin natanaba Election Commission of Political Party Singh da khangan kre. Manipur ki Sagna Rabasai Sakwa Laisram Virendra Kumar amadi theater activist Warepan nababu Padma Shri Award pinanaba khalagre. Amasung police na lupa lakh kunlong ki oigada masing yamnaba spasmo proxipon capsule sing nelong dagi phaba ngamkre mayam grumzari adom ni yemi ba impact news ni ai keke thoksom na hoje pungja si phawbagi maruba paw sing mayam da bijari Politics ta oithokthaba mata leite haina bagum Manipur Pradesh Trinamool Congress ki President Kim Gangte yauna Congress ke MLA ani masa masa ki party thadoklamlaga ngasi BJP ta sangkre makhoi ahum ngasi nitai pachotek ta leiba BJP ki office ta BJP ki national leader kaya yauna state ki President na taramna okre makhoi ahum taramna opki tharunga mari laina na hojik sathariba United Naga Council ki matam kakthaba economic blockade Loisin han bahai basi state government ki mathauni haina BJP ki National General Secretary Ram Madhav na phongdokre mahan hai ki bada hojik leriba blockade ki issue asi state government ki ayaba yaudana center na kut tingjinba ngamde numit marphuni helaglaba blockade na lamdam asiki miya wahaliba asiki daita pumba Congress government na pugadabani Congress amdi Trinamool Congress tagi masak naiba mioi kaya party isida sanglakpa asina Manipur ki oina BJP asi tungda lakadaba mirol singi party ni haina phongdoki nor developmental infrastructure. People are suffering. I always tell, name of the state is Manipur, land of jewels, land of pearls. Where is the money? Money is with Ibobi Singh. And people are poor. That is Manipur. He cannot silence the voices of all of us. They are still unable to decide about their candidates. Let me warn Mr. Ibobi Singh, don't delay it too much. Those remaining may also desert you. All good people are leaving Congress party friends and joining BJP because BJP is going to be the future of Manipur. Center economic blockade loisingadabani hairabadi Chief Minister Okram Ibobi lairabagi mathau tadre haina ngasi ki thoram adubu saru yakiba Assam gi Finance Minister Himanta Biswa Sarmana Chief Minister da atamna attack tauki mahana haikibada hojik chathariba blockade asi loisinba ngamloidabo erabadi nominini gi oina Okram Ibobi Chief Minister gi pham thadokpiu BJP na economic blockade asi pung amagi manungda loisinba ngamgani haina phongdoki ngasi nauna party sida sanglakhraba Kangpokpi Assembly Constituency ki Hanagi Congress ke MLA Nemsak Gena India ki Prime Minister Narendra Modi na paikhalagliba sakot thorangi thabak kaya se yenglaga party asida sanglakhibani lamdam masigi sentungi phipam phagadhan bahaibasi BJP na tanangamloi haiki Manipur Pradesh Trinamool Congress ki President oirambi Kim Gangte nasu Prime Minister Modi ki matung inningbagi wakallonda party asida sanglakhibani haina phongdoki मैं इबोबी जी को चैलेंज देता हूं आप खाली 2 दिन के लिए चीफ मिनिस्टर पद से रिजाइन कर दीजिए 2 दिन के लिए हमको प्रेसिडेंट रूल लगाने का मोहलत दे दीजिए हम 2 दिन में ब्लॉकेड हटा दूंगा आप बोलते हैं केंद्रीय सरकार ब्लॉकेड उठाना चाहिए तब आप क्यों कुर्सी में बैठना है बताइए मणिपुर का स्टेट बीजेपी लीडर को आप सीएम का कुर्सी में 2 दिन के लिए बैठने दीजिए किसी का हिम्मत नहीं होगा मणिपुर में ब्लॉकेट डालने का Manipur Pradesh Trinamool Congress के President oiramba Kim Gangte na party thadolaga BJP da sanglakibada party ki oina kaiba mata laiti haina MPTC na phongdoragli loina na party asiki working president oina thau puramba Tongbram Robindro ngasitagi hona party asiki acting president oina thau puragani hairi Mahabali da leiba party asiki office da pangthokiba pawgi mifam amada
टी रोबिंद्रोना हाइखिबदा किम गांगतेना पार्टी थादोकपगी रिजिग्नेशन लेटर स्टेट ऑफिस दा पिसिनलबगी महुता कोलकाता दा लेबा पार्टी असकी एमपी मुकुल रॉय दा पिरमकी मिखल मयादा किम गांगतेना पार्टी थादोकतुना सत्खरबसु लालिबा मिखल असदा तृणमूलना एसी हुमफुमक्ता मिरेप थादोकनबा पांदम थमली पार्टी असी थादोकतुना सल्लुरबा मियोय कया अमुक हन्ना पार्टी सिदा हलकनिंगबदा तराम ओकनी हाइना फोंदोखी निंगसिंग याबदी किम गांगते ममांग सही सेप्टेम्बर तांग तरुकता एमपीटीसी की प्रेसिडेंट ओइना थौ पुदुना सोमनगी था मंगा प्रेसिडेंट ओइना थौ पुरखिबनी कैसु कायदे मा यावरबसु अखोय कन्ना होनरगा हजि अखोय लेमहौरिबा अखोयसे कन्ना मुक होनरगा अखोय लाइबा मणिपुर की असेंबली इलेक्शन सिदा केंद्र कॉन्स्टिट्यूशन 60 मक अखोय कैंडिडेट लोइन थादोगा हजिक होय मणिपुर बीजेपी का कांग्रेस के बदी अचौबा पार्टी ओइरे मबानीसिना अदुबो अखोय मरक सिदा डिसाइडिंग फैक्टर अमा ओइनाबा आइना कोइ कन होनरगा कोइ गवर्नमेंट सेमा मतमदा कोइ अचौबा डिसाइडिंग फैक्टर अमा रोल अमा लौगने वखन जिन कोइ थमजर ngasi कोइ अचेपा कोइ वसक अमा लौर हाइतारे ई मणिपुर इलेक्शन हाइना मिंगथोनबा इलेक्टर्स सिंगी ओइबा एंड्रॉइड बेस्ड मोबाइल ऐप अमा लॉन्च तौदुना तरे सुब नेशनल वोटर्स डे पालन थोरम पांगथोखरे बनबयाई Empowering young and future voters haiba timda ngasi asi lebaga sigi mafam sin batungna taris suba national voters day palan tharam pangthok naribani state asiki oina su chief electoral officer Manipur na sindana palace compound leba city convention center da mapung oiba palan tharam pangthokhi ngasi tharamati athoiba mitungnen oikiba chief secretary o napagisor IAS na afaba khunai ma purangna bhonabada miyamna afaba mihu sing khanba tangai phade haiki ngasi palan thoramada voters education program ama oiriba systematic voter education and electoral participation SBIP ki comic book release tawbagalona education program asigi makhada state asigi district sinba thungna tha asigi angan basaruk tagi satharakpa awareness program sing utpa photo exhibition amasu pangthoki tare suba national voters day asigi mari lainana every vote counts saiba thimda chief electoral officer Manipur na sindana tha asigi tang kunmathoi amasung tha asigi kunithoida editors guild Manipur ga kusamnadana pangthokiba state level drawing competition da mako mathang takraba mahiroi singda manamatum pidana ikai khumnaba utki that choice of the representative of the people to be exercised during the election, that is going to have a huge impact and consequence in our future. So that's why the Election Commission uses the theme young and future voters. Young voters are very important because young people are supposed to be more aware, more educated, more well informed and more correct in taking decisions. That is the assumption and the fact of the people. The younger people are smart. They can really make changes in the society. Empowering young and future voters haiba thimda tare suba national voters day celebration DC office thawal gi counting hall su pangthoki thoramasi deputy commissioner district election officer thawal na sindana pangthoki bani ngasi ki thoramata da 31 thawal gi aro Sheikh Abdul Hakim thawal gi ATM and Surjit Singh amasung thawal city block ki BDO oiba KSS Umananda Singh na singba maru oiba mioi kaya na sarug yaki thorongi manung sanna kunthra mathoi thawal gi assistant ERO oiba MD Hasamudina voters singi electoral photo identity card sing mari lainaba BLO singi khutangda yenthokhi district level amadi sub divisional gi makhada Imphal West district ki oina ngasi tare suba national voters day deputy commissioner Imphal West district ki Lamphel patalaiba kurangane ni holda pangthokre loinana tholomasi ki mari lainana pangthokiba district level drawing competition amadi essay competition da mako mathang takraba singda su manamathum yenthokhi President, Vice President amasung State Governor Singh Saktam Singh Mekhal gi poster da sijanadana Election Commission na political party ki losing ba singda khanghan khre losing ba sing asida thaba chithi da commission na Mekhal gi campaign chathabada asigum bathabaga si tawdana ba party ki mirep sing amadi party ki losing ba singda mangjauna na poktak pigadabani haina palli
President, Vice President amasung Governor sing ase constitutional authority ni amadi makoi sing ase Mikhal ga karigamba makal amata da mari lainahan bayadi hairi Panbayai Punjab Assembly Mikhal gi campaign satabada President Pranab Mukherjee ki saktam sijinai haina President gi secretariat na poll panel asida wakalakpatagi khongthang ase lokhalakpani BJP की गवर्नमेंट am state asida laktriba makai state asigi miyam wahandona thamkigani hairibara haina Manipur Pradesh Congress Committee ki wangang loi khomuksam Joy Kishan phangdoragli ngasi Congress babanda paumi singa unaba amada Joy Kishan na anuba district tare sengkhibasi na maram oiraga ngasi ki block ase lakhan bani haina BJP na hairibasi BJP na anuba district sengkhibasi pamlibara natraga pamdribara haiba du mayek sengna miyam da sengtok kadabani UNC na sausi sathariba blockade ase loisinaba center na mating pangsinbas sabani adubu nakoina na BJP na blockade ase saukatuna sathan bani center na hausi sathariba UNC gi economic blockade ase loisin gi hairabadi loisin haningba matamda loisin hanba ngambani BJP gi apamba ase Manipur da president rule laghanba asini Manipur da PR laghanaba BJP na election commission of India da kari haikibagi haiba leibak miyam na khangnaraba wafamni BJP की नेशनल स्पोक्सपर्सन शाह नवाज हुसैन ना पार्टी असी जात बिजात नाइदबा पार्टी नि हारिबा सी मियाम दा ओइदबा ngangbani स्टेट BJP की कोर कमिटी दा मुस्लिम अमा हापसी हाइबदा हौजिक लेरिबा प्रेसिडेंट बाबानंदना याखिदबा दु जात बिजात नाइदबा पार्टी नि हाइखिगदरा हाइना हंखे NSN हाइगी अम्ब्रेला ब्रांच अमा यूनियन गवर्नमेंट तोहनिंगबा मतम तोहनबा याबा दो होजिक बाव तोहनदब हाइबसे यामना लाइबक थीबनी बीजेपी ना तोहनिंगबन मुक्त तोहनबंग हम्मे हाइबगी वाफम असे बीजेपी की नेशनल श्री अमित शाह ना नेशनल एग्जीक्यूटिव की मिफम द फोंदोखरबनी मणिपुर दा बीजेपी सरकार लाक्लबदी बन ब्लॉकेट लैहल्लोय हाइबदुनादी माकना होजिक मदु लोहिनबगी पांबय असे मवंद लै हाइबनी अयां हौजिक थमजरिबना मणिपुर प्रजा की मियाम की अवाब से बीजेपी गवर्नमेंट लाक्टगदि अदुम लेहनगनी हाइदुना बीजेपी ने खनबिबरसिनी आइना बीजेपी रे थमजनिंग वफम से केंद्र सरकार पारिबा बीजेपी ने अतमना तोहनबने हाइबसे मसी कांग्रेस कमिटी ने लौवी सेंटर दा UPA गवर्नमेंट लेबा मतमदा स्टेट की कांग्रेस गवर्नमेंट ना करी अमता हाइखी दबा करीगिनो हाइना BJP Manipur Pradesh na toina hangliba si कांग्रेस पु मियाम दा लान ओहनबा होनबनी कांग्रेस पार्टी ना मणिपुर मसे ताना थुगाइबकी मायोक्ता ngasi su leptuna lairi tungda su leptuna laikigani UPA na center da government paringai matamda NSN IM ga pistok taunarabasu NSN IM ga naksinaba madi afaba mari laikide matamadu dagi hongna NSN IM na hokhiba mikhal kayada Congress party bu boycott tauduna lakhibani madugi sakhi haibabu handak pangthokhiba EDC mikhal da AC kayada mire puthokpada athingba thamki wafamasi lochin laga BJP na aranba prasar tawduna Congress pu miyam da lana uhanna bohona bani haina MPCC ki treasurer MLA ke Ranjina phongdoki Manipur thuai ba pamba adum ba NSN am gi kaino mani branch amani mouthpiece ne se koi everybody knows tawbada di matam du da lariba UPA government matam du NSN am ga Congress ka peace talk chathan ragasu yanaba adi unaba yadaba Manipur thuai ba pami ba NSN haibatai मसिन अदुम कांग्रेस से अदुम बैन तौबा हाइगद्रा कांग्रेस हाइबसे बसे मणिपुर दगी मुथत्तबा यादे हाइबगी वाखलुन से मदुदगी लाखिबनेबा मदुगी स्टिल हुजिकसु याम सेंगना हाइरकांदा चिंगी मरुम बापांग कलीग ऑनरेबल MLA सिंग मिनिस्टर ओइरंबा सिंग तसेंगना मोय कांग्रेस थादोकनिंगा थादोकनिंग बनते अदुबा नोंमै चिंदोन नम्मे हरगा कांग्रेस लेपा यारोय हाइदना कांग्रेस पामना कांग्रेस तगी लेपतना सक्सेसे मसिसु अचौबा खुदुम अमनेबा इकाय खुमनजरिबा BJP पार्टी की चिंगलाव सिंगना ngangbीबा मतमदा हाइरबा 2010, 11 अदवाइदा UPA गवर्नमेंट अखोगी नेशनल हाईवे ब्लॉकेट तौबदा अमदु हाइगिदे तौगिदे हुजिक त हंदक तौरगा अखोइदा ताइनबा याब्रगा हाइरसेमबसी याम अरानबो अफमने कांग्रेस पार्टी की टिकट सुंगसो सोइदना फंगने हैना थामैबन केंद्रदा कांग्रेस की टिकट तकयारक हना मिरेप ओइख्रबा जतिन वाइकोम न फोंदोखरे लोइना कांग्रेस पार्टी की लुसिंगबा सिंगा टिकट पीबा मतमदा ग्राउंड रियलिटी येंगदना पीबीयु हाइना अपील तौखरे ngasi thangmaiban kendra ki banung sana laiba ibutho nauting khong pakhang ba sanglen da pangtok ba nomoi go iba political conference abada wafam ase jotin waikhom na phongdo khibani thangmaiban block congress committee na sindra pangtok ki ba thoram adu da mahak na haikibada thangmaiban kendra da congress ki phipam phagallak pa ubada ki atoba party da vote lepada vote kararoi haina singnabada ki KS Joy Kishan na BJP ki tolaga congress ta yarok pani haiki
loinana sahi kunthra hena Congress party ki thau puduna lagliba si khangbidana Congress ta ngarang nahan da yarak pa mioi da ticket pirabadi thangmaiban kendra gi miyam ga tanaraga atoba party amadagi vote leptuna lamba tawgani haina mahakna phongdoki nakala maromda ngasi ki tharamada da saru yakhiba IMC ward number 3 ki corporator S Nutan Chandrana karigumba Jotin Waikhom da ticket pirak trabadi Congress party ki tokna Jotin na sagot pampham da sagot kani haiki Tarang makhal ki wakhalon mawda le Congress party da yaurak padudi akoina block yo bangal ga damne na khalli ngai tu da Congress thuai na mana hanaure ba ticket aina phangabani harise party thuai na bawani sahi kunthra mari party da yaudana laba ticket omlak phangabai ho da ngasi party ticket phange sai chinjin haiba ngamdre ba karigino party ki ticket to che thokpanate Srimati Sonia Gandhi ay ako pangmasunate ay kamay na phange haidore no ground situation da phaba phajana paulo biro Jotindagi nauna changai ba ai morung mi yama hele na khallaba akoi wakar me amu convince do biraba ba bole to gesone bole to suya to bodo aran mada akoi na hena wacha warum droga ticket pi gi bataraba I have to fight myself Haingang Kendra da Congress party ki ticket piba matamda asumba asengba tawbiduna miyam na yaba mioi da ticket pipi haina Haingang Block Congress Campaign Committee na afil tawragli ngase Manipur Press Club ta pawmi singa unabda Haingang Assembly Constituency ki Congress Party ki aspiring candidate oriba Wai Mangi na haikibada Haingang AC da leriba Congress Party ki aspiring candidate sing tokhai tabagi mahutta punsilaga amatoina BJP ga thagnamina si haiki mahana makata na hai Haingang Kendra da Congress ki ticket ta mirep oigani hariba Naurebam Ratan Elias Kapuna Haingang da mahak natana Congress ki mirep laiti haina sandokliba do tawbiganu haiki loinana BJP ki ticket tanaram laga ngarang nahan khakta Congress ta yaure hariba P Sarat Chandrana Haingang AC ki Congress ki aspiring candidate P Sundaramadi Wai Mangi ani namahakpu sagole haina sandoliba dusu yumpham yautu wafam ne haiki पार्टी की लीडर सिंह केंद्र की मफम खुदिम फजन थाबियो केंद्र सिगी प्रजा सिंगी अपामबदा कनाना फगनी हाइबा टिकेट थानिंगिबा कांग्रेस की आईगी मिगी मिसंग संगन कनाना कनागी इन्फ्लुएंस तौदना पार्टी की इंटरेस्ट थबक तौगदबा मी सकसे कांग्रेस की इंटेंडिंग कैंडिडेट मरी सिगी मनुंदा निंथी जना मतम लेरिंगदा खल्लगा टिकेट पिहिबदा कोई करिगुंबा नुंगाइतबम त लेजरोय अकोई फजना पार्टी की लीडर सिंगना मरम चाना मतम चाना मतिक चाना लौरकपा डिसीजन अदो कोई याजगे करिगुंबा केंद्र खरगी लीडर सिंगना मोय मोय की खुदोंग चाबा येंगा मोय की तिन्नबा मरुम पांगी नत्रगा अकोई की मिसंग संगन की हाइगदरा मरी मतागी बेसिस द पोरागा हेक्टा हैंगांग केंद्र की कांग्रेस की कैंडिडेट से एक्सनो गोइरो वाइसनो गोइरो हाइदना हेक्टा हाइबी बसिदी तौबीगनु Lamlai Assembly Constituency ki manung sanalaiba Yorobungda BJP ki nomui oiba political conference pangthokre ngasi ki miphamadu da BJP ki national spokesperson Said Shahnawaz Hussain su saruk yaki ngasi ki tharamadu da saruk yaki ba BJP Manipur Pradesh ki in charge oina thau puriba Prahlad Singh Patel na hojik chathare economic blockade ase hangdok halu natraga Okram Ibobi se minister ki pham thadu ngasi blockade maram oiraga miyam wahaliba ase Okram Ibobi ki khusil thorang ngaktani ख्वाइदगी सेंजा थुमजा तब पार्टी अमदी मियाबु खम थेंगना वहालिबा से कांग्रेस पार्टी के लोनेना से मिनिस्टर ओक्रम इबोबी की मतम असी मणिपुर की पुवारीदा मयेगलाना ईदुना लेहोरगनी यूपीए की मतमदगी होना सही तरामंगा गवर्नमेंट पायरकपदा मणिपुर की मरुओइबा नेशनल हाईवे अमा ओरिबा इम्फाल जिरिबाम लंबी असी सेमजिनबा करिगिदमक हाइखिदबनो ngasi center da BJP government laglaba matung chief minister na niruba tawdana lambi asi semjilnaba lopa koti lising ani piragliba asi congress na khangsinba phagani haina phongdok lamki Lakatar Bataramatho Suba Manipur Legislative Assembly election da BJP da mire oigadaba singi ming laukthok kraba matungda BJP da ticket tanaraba sing ticket PBD haina party asidagi songthokpa haunaragle ngasi Yaskul Assembly Constituency ki BJP da ticket tanaraba Ningobam Helendrona Mekhalasi ki damak ticket PBD haidana party asidagi tokre amadi mahaka loinana mahapu sokotpa mioi kaya party asidagi thorakre loinana mahak lakatar election asida independent mire oina thengnaragani ngasi miyam ga loinana palace compound leba mahaki office ta pangthoke ba mefam amada mahakpu independent merep ama oina ba miyam adana warep laukhibani mahakna BJP digi toktana independent merep oirakhibagi matang da miyam amadi media da phongdorakhibada
BJP asi ticket pibada misang mikhai naiba amadi mong maril tadaba party ki ideology ngaktaba lusingba singna pick thalle loinana center da laiba BJP ga Manipur da laiba BJP ga bon manati haina maral sikhi alam nó tàu qua mà tu la lấy hay nó bảo tàu mua đi la đi nó tàu mà tu ai mà xe ticket xe nó nấu ra này pura này hai cái ai vào khăn thì alam nó tàu mà tu ai quên là hết thì ngày đấy ai tháo ra vào ai RSS cái ai sang cái ai party cái ai khăn là cái gì ai nào anh tu kiểu thế chỉ là tháo ra một party mà वो ai nào mà gì aran na tàu lửa posi aran nó sâu mà đi hai cái gì mà gì bảo cái mà cái này là sao lúc mà gì đó thường không phải là mà gì ai ticket pura la đi mà ai cái nó tông này hai cái vào cái số này đi Lilong Thawal Municipal Council ki councillor Mapan BJP de yor kevalai the haina councillors ki ward member MD Taj Ahmad Khan na phongdokhre ngasi Manipur Press Club ta pangthok khiba paumi singa unaba mada MD Taj na ngasi phongba pawse singda councillors ki councillor sing ACS ki BJP ki intending candidate Anwar Hussain gi lising makhada BJP de yaure haina phonglak liba du yumpham yaudaba wafam ni mahakna makha taraduna ward Mapan leiba councillor se da councillor tarani to yaukre haina phonglak liba sina yumpham yaudaba wafam ni haibadu hena mayek sengna takle haiki ward Mapan asiki ward member tarani pani manungda member taruklom BJP de yaukhibati lei adubu BJP de yaudaba ward member mari gi maming matha sing pause singda habrak libasi awang ma thakta yaning di haiki akoi ge ward member taraga ni thoi haina makoina palak liba BJP de yaukre haribo wafam se aran bani ward member makoina palai iba maming singda member mari makoi masa BJP de yauki de haibasi si aina media gi mangdo thamjari minister Haji Abdul Nasir gi makhada akoi congress oina dumak lairi aduga member tarani thoi hairibase member kharagi maming la henjanna hapchalakle councillor mapan makse akoi chairperson mistress IBM sagi makhada Indian National Congress oina adumak lairi matam sangna BJP Manipur Pradesh Minority Morcha ki vice president oina thaupurak laba MD Habibur Rahman amasong party asimaki member MD Ashraf Ali Janata Dal United ta yaukre BJP thadoktuna Janata Dal United ta yaurokpagi ayaba pikhi bagalonena makoi anibu party asina taram okhre March ta pangthokadaba general election da mathang sitna khangabok assembly constituency amadi wabgai AC da mirep oidana mikhal thengnagadori ba mioi ani asibu opgi mari leinana hata da leiba Janata Dal United ki office da paumi singa unabada parties ki president Hangkhan Pau title na haikibada Congress party bu maiti ba pidana awan Manipur purakani haina BJP da thamlamba thajaba sing thabak oina toroktabadagi mioi ani asina ngasi JDU da yaropani party asi bu thajaba thamdana sanglaliba mioi ani asida party ki ticket piragani Janata Dal United ki oina Manipuri constituency humpu makta mirep thadoktana mikhal thengnagani loinana handaki mikhal asida party asi gi candidate tare natraga nipan kagani haibaki thajaba wafam su phongdokhi ahongba ama amasung prayagidamok kharadang oirisu tobo yaba toramage habigi wakhanlon oina raineti kumamduna kumlakpa asida karisu oirido mandre ticket phangwa phangdabi wana tongan hoiba townariba BJP na Congress party dagi ahongba ama pugani haina khalnaga tobo si akhoisu thajarure adubo last di ahongba puba ngamdoba party mandre haibagi confirm torabagi mongda lebatuda Manipur Janata Dal United ena moisu taramna opaga loina lo sanjari BJP na aeroplane da thau gari ani khak puraklaga Manipur piam da utsai haina Manipur People's Party MPP na serolamada maral sirakli Congress amasung BJP da yaroklaba leibak yauraga leibak ngakani haina mirep oina songthorali ba mioi sing asibu angangba poi hairaduna Manipur da leriba mipung khuding magna laliba Manipur Assembly mikhal lisini taratare asida munna khantabiraga vote hadabiu haina serolasina makatari Sarangpata tha asigi tang kuni thoida thokiba thodok amaga mari lainana Sarangpat Gram Panchayat ki pradhan gi manau nupi El Neroda na potchei mangkre amasung tugairam ne haina police ta case thangalakli base yaningbe thodogadu election ga karigama maramam ta mari lainadi haina Sarangpat nupi luki member kaisam tampak laimana phongdokre ngasi Manipur Press Club ta pangthokhiba paumi singa unaba mada tampak laimana numit aduda Wangkhem MLA ke Mekasandra ki driver na Sarangpat ki Imai Bel Singh leiba mafam tamna gari kan thauji laktuna luzadaba wahi wata sinarambadagi thodogadu thokhibani haiki
ima ibel singda satharam kiba thodok adubu yangsinnaba Pradhan Anitagi yum the salubada mafam aduda hanatigi leiram laba wangkem MLA gi mioi singa ima ibel singa unkhatna kiba laiki thokeba thodok aduga mari leinana pot chai mangle yum thugairam le haina case thangalakni basi yumpham yawda wafam ni mari leinaba singna miyeng sangbiyo haina mahakna appeal tawki मोई की सना लुपा लौगरे सेन तुम लौगरे सना पा मांगे न चार्ज तौसलक पजे सिजु मरम चादे अदुना खोई हजिक लैरिबा सरकार पारिबा होम मिनिस्टर चीफ मिनिस्टर याउना खोई मियंग चंगबिउ हाइबो वाफन सिन खोई थंबलाक सैसे मियंग चंगबिउ मरम चादे युमफम याउदे मरम दी अखोई प्रधान की मांगोन का खलु बलैते मखोई की पोट मांगी हारिबा दगी मनाउ नुपागी मिंग संगु बलैते मखोई नि मोई की मी सिंगसन जरा गांदा मनुंग दगी मोइना जुंगारा इमुंग अरे अरे पोट लंगथोरक पदा थोंनाउ मिंगसेन काजबनी खोन युम थुगारिबा सु लैते मखोई मसाना तौजब पोट ngakतनी Mathang sasida break ama lawsage Manipur amadi malangi tongan pe I paw single na ikoi break tagi yamathuna hanjarake impact news bu miyeng taduna lebiyo Yumanungi application ki mapung faba solution pir Durasign G6 seasonabiyo Durasign asi Tata Blue Scope Steel Limited ki flagship retail brand ni Durasign liner ki khudong chaba sing di yumanungi amasung mapan ki application ki khwaidagi yang faklang kupnaba yan thaba siling amasung faklang khaidoknabagi irai live solution pi panel sing ado phaiba amadi chap yung mai kai install toba yai Durasign Tata Blue Scope Steel touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Please visit Project Patterns, Nomaibu, near Kushumarpa. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Beneath 100 Mayam amukana taram noksari bulletin asing makata papau mayamda pijari Manipur ke sangnare basai sakpa amadi musicologist Laisam Birendra Kumar amadi theater activist Warepa Nabada Lebaga Sigani suba khwaidi ke sauba civilian award Padma Shri award pina bakalak le hairi Lebaga sig sangnare ba mioi humdra mangada lemjningai oreba award si pina bakalak pada Manipur ki Laisam Birendra Kumar amadi Warepa Nabasu yarakhibani Thawal District ki SPM Pradeep ki miyeng makhada NAF ki OC Lilong Police amadi Commando ki team amana local market ta lupa lakh kunlong ki oigadaba masing yamnaba spas mo proxybon SP capsule phaba ngamkre Thawal District ki SPM Pradeep na phongdorakpada NAF ki intelligence ki pau amadagi Lilong Kalai Khong area da masing yamnaba guli sing leiri haiba khangbadagi Naapna Thawal Police ta ehan force thabirangna ba haijabadagi ngasi nungthil pung ani makhairam taba matamda haireba tim aduna mafam aduda sangsinki mafam aduda khamlamba 10 saka truck amagi matangda naap ki tim aduna wahang bahong tawba horakpada mafam adugi mioi khara hostile oiba horakki hairi maduda police ki tim aduna yamna hai singwa maongda truck adu Lilong Police Station da puraktuna truck adu check tawki Truck aduda yauramba tayar amadi atai polam singi marakta hariba capsule sing asi lotuna yaurambani hairi Truck adugi mapuna Lilong Kalai Khongdagi MD Abo sahi kunipana pokpa MD Abdul Hai kauba mioi amagini hairi Truck adugi number di mutatpana khangba ngamdri masigi matanda makata ba investigation satari haina Thawal District SP na makata rakli Tung adi makai muktabda SP na information amapire about the presence of a truck loaded truck Mafam do kaitang hostile oiba
situation arise tor kadra haina police ki strong team ama thajin binaba haire Lilong police ki team afam du da thajil laga akhoi ki team na hai singna gari asi Lilong police da pure gari asi hangdo aga yengbada akhoi ki SP tablet mayam ama phange masi market value da around 20 lakhs kumbo oigani hai makhata ba investigation gi damakta honari Bisnupur District Commando na so ngasi kwakta tagi mioi ahum SP tablet piece samga ka kona na fare mioi ahum adudi MD Abdul Shatter MD Nasir Khan amadi MD Ziauddin ni hari mioi ahum kwakta sebla dagi ni makhoi ahum Moirang police station da sinakri hairi UNC की मतम कक्तब इकोनॉमिक ब्लॉकेड मरम ओइदना थाव मरांग कायना फंगदबदगी पैसेंजर पुरीब गाड़ी सिंगी भाड़ा हेंगतखिबनी नॉर्मल लागलब मतमदा भाड़ा हंथदुना हानिगी सांगदा अदुमुक लौगनी हाइना इम्फाल ईस्ट अमसुंग थौबाल डिस्ट्रिक्ट जॉइंट ट्रांसपोर्ट काउंसिल ना थादरोप सेरोल अमना हायरगली इम्फाल दगी मोंगसांगई लंगथबाल अमदी लंगथबाल पुरा मखोंग फाव सेलेबा पैसेंजर ऑटो रिक्शा सिंगना ब्लॉकेड मरम ओरगा बरा हेंगतलिबा असिगी मतंगदा मियाम अमदी मरी लेनबा अथॉरिटी ने याबिद्रगदी ngasiदगी मतम कक्तना सर्विस तबलेब लगनी हाइरी हिरम असिगा मरी लेनना मोंगसांगईदा लंबी असिदा सेलेबा ऑटो रिक्शा ड्राइवर सिंगना सिंथा लेप्तना प्रोटेस्ट तौखरे प्रोटेस्ट असिदा सरुक याखिबा नेप्रम नबचंद्र कौबा ऑटो ड्राइवर अमना हाइकिबदा ब्लॉकेड मरम ओरगा लमदम सिदा थाव फंगदबगी अवाबा मायोक नरिबनी असिगुबा अवाबा मरक्ता ऑटो ड्राइवर सिंगना ब्लैक तकी ममल वांगना थाव लेदना सर्विस तौरिबनी अदुबु ट्रांसपोर्टर समसुंग ड्राइवर्स काउंसिल ना ऑटो ड्राइवर सिंगना मियाम तकी अतोमल हेना लौबा ओइना मियाम दा लान ओहनबिरे थाव मरांग कायना फंगदबा अमदी ममल तांगबना मरम ओइरगा अतोमल हेंगतपनी थाव मरांग कायना फंगलबा मतुंगदा हानगुम लुपा तरा लौगनी हौजिकी ओइनदी इम्फाल तमना हाइगतपदा लुपा तरा हाइथबदना लुपा कुन लौगनी हाइखी ड्राइवर मदी प्रजा सिंह मरक्ता मिसअंडरस्टैंडिंग थोक्तुना गाड़ी चेनबा ngambay फिल्म लाकदगी अखोय ngasi ge sugma wakat mifam asi phamjabani अखोयना hayeng थाव marang kaina phangna matamda hanagum bhara si हाइगतपदा लुपा तरा amadi haidabda लुपा तरा adum logjagani yanariba adugi mayokta अखोय की TDC ना सिंगसेप थाबगुमना हु कामसन बिबदगी प्रजा सिंग ड्राइवर सिंग मुंगनरिबा सि कोक्ट्रिबा फावबा लोद्रि फावबदि कोइ ngasiदगी ऑटो सर्विस असि लेपचरगे हादना कोइ खोंजम जंक्शन बा होजरे नाकल अमरोमदा जॉइंट एडमिनिस्ट्रेटिव काउंसिल फॉर डीजल ऑटो सोसाइटीज की सेरोल अमना सोसाइटी असिदा यावबा डीजल ऑटो सिंग ड्राइवर अमदी ओनर सिंगना पैसेंजर सर्विस लेपा नत्रगा पैसेंजर सर्विस तौबदा अथिंग पीबना सिंगबा मखाताना चथरलबदी काउंसिल असिना पिरकपा दंदी सिंग ओनर नत्रगा ड्राइवर मसाना लोगदबनी हाइना सेक्शन वा थमलगली इंडिया के चीफ ऑफ आर्मी स्टाफ ओरिबा जनरल बिपिन रावत ngasi इम्फाल लागलमख्रे महांगना लाखिबदा जनरल ऑफिसर कमांडिंग इन चार्ज ईस्टर्न कमांड लेफ्टिनेंट जनरल प्रवीण बक्सी अमसुंग 3 कॉर्प्स की GOC इन चार्ज लेफ्टिनेंट जनरल अनिल चौहान सु लोइना रखी महांगना मणिपुर लेरिबा लोकल कमांडर सिंगबु उनदना फ्रेंड्स ऑफ मणिपुर हाइबा वाखलोन की असेंग थौनागा लोइना मथौ तौननबा लानमी सिंगबु पुनिंग थौगलमखी आर्मी चीफ ना मणिपुर की गवर्नर डॉक्टर नाजमा हेप्तोलागा सु उनदना स्टेट असिगे सिक्योरिटी की मतंगदा सु खना नैननमखी रिपब्लिक डे लिसिंग तरा तरेना लापदा मणिपुर की गवर्नर डॉक्टर नाजमा हेप्तोलाना मणिपुर की मियामदा याइफा पाउजेल पिरगली इंग कुमजा लिसिंग मसा पंयांखई की नुमित असिगी मक्तदा लेबाग असिबु मनिंग तंबा लेबाग अमा ओहेनबागी दमक्ता कॉन्स्टिट्यूशन सेंकिबनी हाइना गवर्नरना थादोरप सेरोल असिना हाइरी लोइना लेबाग असिबु हेना मपांगल कनबा शांति लेबा लेबाग अमा ओहेनबगी दमक अइखोय पुना संगसिन मिनरसी हाइना सेरोल असिना मखातारी मणिपुर फायर सर्विस डिपार्टमेंट की डिविजनल ऑफिसर नबचंद्र सिंह लाइसरमबु हयेंग रिपब्लिक डे निमित्ता प्रेसिडेंट फायर सर्विस मेडल फॉर डिस्टिंग्विश सर्विस पिननबगी दमक खलकले अमरोमदा डिपार्टमेंट असिगे सब ऑफिसर अजित सिंह सेरामबुसु मेरिटोरियस सर्विस पिननबगी दमक खलकले हाइरे रिपब्लिक डे का मरी लेना एडिशनल एसपी टेक्नोपल एम मूवी मोरे की कमांडो ओसी जेम्स थंगाल थर IRP की कंपनी कमांडर यावरगा ngasi म्यांमार अमसुंग इंडिया के बॉर्डर मोरेदा सेक्शन थोरांग लोकत पोइना पेट्रोलिंग चतखरे ngarang su nungkil pung ahum makairom chatpa matamda मोरे वार्ड नंबर 5 अमसुंग 3 ani की मरक नेपाली बस्ती रोड ता असत awok sing sek tobada प्रिपाक प्रो की एक्टिव मेंबर सेकंड लेफ्टिनेंट
Waikom Prasanta, Elias Tomba, Elias Lamjing, Sahi Kuntramari Apopa, Laikhidraba W, Ibosa, Laipam Kwakaitil Konjeng Laikai Paba, Ngamkre Hairi. Paraba Kadar Asi, Paraba Matungda, More Polista, Sinakre Hairi. Ngarang numidang pung nipan makairom tabda Thawal district manung sanba palel kaithel thokiba maheu longpoki thodok amada dukan tara maina tumna sakre mai sapki thodok ase matau karamna thokibano haibki sapsaba khangdrabasu electric circuit ki oiram bayai hairi thodok asida lupa lakh kaya ki polam sing maina tumna sakre hairi Milalna Manipur ki mafam kaya da paktakna maite me tambi ki khongsang satarak paki saruk amoina Maharabi da leba Maharabi yang club taso maite me tambi ki tharoma ma pangtho khare nongsup panagi oina ngasi Maharabi da pangtho ke ba maite me tambi ki tharoma da Manipur lenga ki Directorate of Language Planning and Implementation ki Director Dr. L Mahavir Singh saruk yaki thorang asi Milalna akhanana lamdam asid lariba ahal laman singda Maite make Hendaba Yadi Habiki Pandamda, Packet Pani, Panbayabadi, Directorate of Language Planning and Implementation, Government of Manipur ki Sentang Makada, Maite make Tambibiki Thorangasi, Milan Sindana Hoki Basahi, December Taramato Digi Satadana, Lakibani. Kongwan Zone 3 da leba UNACO School ki taruk suba annual day celebration sini tara taruk tara taret thorom ngasi pangthokre mahiroi singu puning thokat piba masung parents sing da thongna haptana school asiki oza singa sakang maikhang nabagi pandam da sahi khudingi pangtoktuna lakpa annual day thorom atu da Manipur government ki works samsung IPR commissioner K Radha Kumar IAS Kamjong district ki deputy commissioner Armstrong Pamay IAS amasung atai makok thongba mioi sing sarugyaki Thoramadu da wangang wada World Economic Forum ki member amasu wariba Armstrong Pamena Mahiru Singna Mama Mapa Oiba Singna defend tauduna Mahi tamningi matamda matik saba inam dom lepsa bangamba lebak asigidama karigum karat contribution tauba ngamnana ba hona hogadabani haiki Commissioner K Radha Kumar na haiki bada Mahiroi amagi mathaudi hona bakanbani amasung matam supada lairik paduna leibagi hainabi leirabata mai pakpa ngamgani haiki Loirana School Annual Day Thoramada da Best Teacher Award amasung Best Student Award na singba yan thokton ikai khumna basu utki Nomi goiba blood donation camp ama web na sindona Rims Hospital la pang thokre State Blood Cell NSM Manipur na sponsor tawdana immunohematology blood transfusion Rims ka khusam nadana pang thokba blood donation camp adu da mioi humpu mukna I dan tauki blood donation camp asana Manipur da miyam na thengnari ba I phangdabagi awaba si kharada orabasu kokhan mangamna ba ngamgani haibagi pandam da pangthokpani hairi Hauji ngasi nomangi sanamgi pauda ahum suba ima panthabi trophy men's 5 side open football tournament ki ngasi sanakhiba matangai raba league match adu draw oikre Kongba Youth Organization Kongba Nandai Fam Laikai na sindona club asigi sana bungda sathariba tournament asigi ngasi sana ki bataruk suba league match samada Nasau Bisnupur amadi UFC Ketri Iril Mapal anina akan mamawong da lamba taunang kibada match ki apiba matamda tim animak na panjat amat sanaba ngamdana match asi draw satki hayeng sathar diba football tournament asigi makataba league match ani sanaragani Thangmeban Athletics Union Sindana Union Siki Sana Bungda Contrast Western Level Mini Under 14 Boys Football Tournament da UUFC Uripok Mai Pakre Ngasi tournament Siki Mani Subleg Match Amada UUFC Uripok Sanaroi Case Hitler na match ki taramapan amadi ni pusuba minat sing da panjal ani aduga TS Blaze and Malemnganba L Alex amadi and Nelson na match ki ahum mapan kunipan amsung nipu suba minat sing da panjal amamonga sanduna ETL FC Thongjubu yamna laksa na panjal taruk sina da maithe papibangam ke hayeng tournament asigi match later roi makhataba match tha asigi kuntareta sanaragani Union asina sinduna sataraliba kunmari subesta level sub junior under 17 boys football tournament ki ngasi sanakhiba mari suba match amada MSA Thangmaiban Soram Laikai gi sanaroi L
Foreign Amadi S Johnson na Panjal Amamam Aduga L Ben Johnson na Panjal Ani Sandana SDC Samorobu Panjal Mari Sunada Mighty Papi Bangamki Tournament asige heng match later roi makataba match thasige kuntareta sanaragani Kairang Muslim Maya Lekaida 7i6 Sporting Club na sindana sathariba first 7i6 trophy 7-8 side Open Football Tournament ki gasi sanakba match amada DSP na Family FC pu goal ahum anida Mighty ba pikre AFC Awang Football Club na 7 brother bu goal mari sinada thoikre Mapan Super Inter Sombung Invitation Football Tournament da BDF Sombung Post Amadi PSA ani mai pakre Sombung Students Club na sendana club asiki sana bung sana ki ba tournament asiki ngasi sana ki ba Tara Mari Super League da BDF Sombung Post na WYC bu Panjal Mari Sinada Mighty ba Piki Sathariba Football Tournament asiki Tara Manga Super League na PSA na SSYC bu Panjal Mari ani da Mighty ba Pi bangam ki Tim Taranas Group ani thongna sanariba tournament asiki hayeng makataba league match ani sanaragani Senior Men's Manipur Hockey League da Hockey Union Larik Yengbam Laikai Mai Pakre ngasi Kumanlapa Hockey Stadium da sanakiba nupagi tarit sub league match amada Hockey Union Lari Mam Laikai gi sanaroi P Rakesh na match ki nipan tramathoi amti kuntra homdoi suba Binas Singh da Panjal ahum A Suresh M Sanjay Mani S Amarjit W Niraj Kumar amasung L Tom Tilna Panjal ani aduga K Renel na Panjal amaga chanduna YCCIC konta ahlupu yamna laksana Panjal taramari anida Mighty ba pipangam ki match asida Mighty horaba YCCIC konta ahluke Panjal ani aduna N Pramesh amadi SS Budi ani na sanki Sathariba Hockey League asigi ngasi nupigi sanakiba league match amada Maira Basikong ke sanaroi Nirupama na match ke kumanga suba minute sanki Panjal adu Ideal Club Tera Kaitel ke sanaroi M Nirmala na match ki kumapan suba minute Panjal adu handoktuna match asiki api matamda tim animak na Panjal amamam sanaduna match asi draw sat ki Manipur Hockey sendana chatharali ba league tournament asida nupagi tim taret amasung nupigi tim manga na saruk yari hayeng tournament asiki match later roi makata ba league match sing tha asiki kuntareta sanaragani The Youths Athletic Star Union Bhagavati Laikai ki kuntra mangarak suba mapok komon gamari lainana satharakpa free fencing coaching camp ngarang loisin kre Club asina asan ba miyeng amaga loinana Manipur ga yamna sana ba masana ma wariba fencing ase lamdam asiki pikliba angang singda takpi tambiduna apaba sanori sing puthokna bagi pandamda coaching ase pangthokhibani thas ki tara mathoiti ki hodna numit tara mari nisumna satharakkiba coaching camp asida saru yariba nupa masa amati nupi masa sanaroi humpu asibu international fencing sanaroi S Ranjit na takpi tambi bagi thodang lauki coaching camp asiki loisin bagi thoramaduda retire IFS TS Priobar amadi club asiki president L Birendra galoina na club asiki masang naraba mioi kayana sarug yaki ahanba khagemba T20 cricket trophy da SL Lilong amadi Lenina 11 nambol ani mai pakre kyangwei youth pioneer club na sindra kyangwei hebo makhong da sanari ba trophy asiki ngasi sanake ba han ba league match amada YCM Mongsangai na tos ngamdana batting hana sanaki inning asigi apiba over tara manga da YCM Mongsangai na wicket mapan turaga subna giran marpumapan kak lawang ngamki match asigi ani suba inning sanaki bada SL Lilong na over tara nito ke ball mari da wicket manga kak turaga mai papigiran marpu drama thoi adu lawduna match asi wicket manga da mai papa ngamki sathariba tournament asigi ngasi sanaki ba ani suba match tana KP Kyangwei tos ngamdana batting hana sanaki bada over tara hum de ball ohum da wicket tara mak turga subna giran niputaru khak lauki match asigi adi suba inning da Lenina 11 nambol na over mapan ga ball ani da wicket mari turga ran nipu mapan lauduna match asi wicket tarukta mai pakpa ngamki aroi bada bulletin asigi headlines amuk hana miam da thamjage
Manipur Pradesh Trinamool Congress के President King Gangte अमदी Congress के MLA अनि मसा मसा के पार्टी थादोक्लबदा गसी BJP ता याउख्रे Manipur the Sutare Suban National Voters Day की थोरम पांगथोक्रे ई Manipur election हाइना मिंथोनबा मोबाइल ऐप अमसु लॉन्च तौख्रे President Vice President amadi State Governor Singh Saktam Singh Mikal ke poster sizinatana Election Commission na political party singa khanghankhre Manipur ke sangai rab saisakwa Laisram Virendra Kumar amadi theater activist ware panababu Padma Shri Award pinanaba khalakle Amasung police na lupa lakon long gi oigada ba masing yanaba SP capsule sing lilong dagi phaba ngam kre